Indiana tawbangami habigi matagum Jammu and Kashmir da nairiba adugum na iramdamgi praja singde nairak patarabadi nupi khunana tumina leiroi chapcha na mayok nagani thawai tharbasu thagani haina amgil gi president lorem nganbina phongdorakle wafam ase marfutaruk suba nupi la numit kamaile na marfutaruk suba nupi la numit observation committee na sinduna palace compound le balamian ba sanglen da pangthokhiba thorom da phongdokhibani thorom adu da kangla mai gi president Why Lady Lema Pore Lemero President S. Memcha Woki President KHS Bala Lema PPCM ki convener Oinam Prem Jet Kamagi President Atongpi Kamai Campbell ki President Jano Begam na Jingbana President member Sing Ones Sarugya K Amkel ki President Lorem Nganti na makata na hai tangkak kaya da iram da masida thokhiba thodok sing da nupi sing na mangjil thana chungthukuna lingjel manana lantheng aduna lakhe adobo khongjang sing chumna bujak silabadi mai pak pangami haibasi 1904 1939 da hokhiba ihok sing na mayek sing na takle laibak thibadi chahi lisang sitna ima ibil singna apas pa lauthok na bahai duna taksinduna lakhiba adu pali belenga na lauthok pagi mahutta handak inong na amuk mafam khara da thamjilak pa haibasi nupi simbu shitabani democracy sabba laibak amani hairaga amaga machoi tanana ba khonariba asi laibak thibani india na lauriba democracy jetpa laibak hairiba asi manipur da democracy oidre haba wafam thamke ilona december 13 da delhi gi makok thomba singna koroktuna mla sing delhi chatkani thawangliba asi mla sing masa na gyan ta pham thoi india lenga na sanariba divide and rule policy asi munna khangba pathok tai haikhiba lona ngasi miyam na wariba kaya asi ubiraga prajagi wa amata daga dilakpa ngamloi haina mating thokna hayaningbagi apambasu lai haike imangan bin makhata aduna haikibada numit nini ki khongcheta manipur da lakiba india gi president na nupi singi thauna bu ikai khumnaba utpani haiduna nupi lan gi thorom sarok yaramba asi chakthok chani ngai ni adubu asuk sangba chahi asida Iram da masda thokliba irang sigi matang da wahai amata pankhidaba amati India gi makok oriba president na makha tabada lairiba makok thongba singda yathang tawthaduna irang asi loisinna ba thabak amata tawkhidaba adugi damakta mahaki khungchet asi pende jirida pikliba angang yauna mioi taruk hatkhiba mangkhiba mioi kaya amathiba thina ba thabak Pakat kidaba adu ngasi fawba miyam na kawde haike India lenga nga divide and rule sananduna makata na olak panirakpa helak labadi nupi obi singa tumine lai thokloi thawai tharabasu thaba ngamgani haike Kogi Manipur gi miyoi khuding mangna khangadabadi aikogi Indian constitution da yauri basi Indian constitution na aikogi territorial ngamkhai ji kai bai yaroi haibagi pot ama yawi haibasi akhoi gi akhang hai singna dum hai aduga akhoi gi merge tawbani agreement leirimni aduga masai da moina Jammu and Kashmir da naiba dumaina akhoi romda nairakpa taragadi madu akhoi gi nupi singna madu chapchana mayong nagani aduga loina na thawai tharaju thadokani haiba wafam do ai tasengna thamjari